ngasi October ki tanga mata thokhi bu wathok lanthok ki matang da phone ki banamidang waram ki pau che dagi pau lanthok chari paunel khon pau che dagi lakhu chari kuki narco terrorist singna fazan ki ba angang ani thadora o haiduna thawal pung ni phuni pan ki ban chatari pathok chari tha asigi kuntareta new kathil manbida pangthok pa ss sina loba sifai gi recruitment yauna ba gi damakta chatki ba mitai masa ahum gi manungda ama thadoro laga thawal awang leikai dagi onam thoi thoi sahi kuni thoi apokpa o yaima amasung thawal khengman wang mataba maning leikai dagi thokchom thoi thoi ba sahi kunmanga apokpati ais ipotombi kuki khulai paiba singna fajin duna thamlaga hoji phawba thadorok treba ga loinana pali balenga kasina su makoi ani bo hojik phawba thadorok na ba honadreba asibo yaning da ba phongdok tuna thodok asigi matang da sem khiba JAC na thawal district ta ngasi ayuk pung ahum dagi hauraga pung ni phuni pan gi ban thawal district ta mausa gi punsi da sauna chokalle ngasi ayuk angan ba pung ahum dagi haukiba banna sina thawal kethel fauduna makhal amatagi gari sena khidre thawal district ki manung channa leiriba yaripok wangjingna singba mafam singda miam thortuna lambi thingbagi khongjang changshin ki dukan pumna makthong lona khi amadi manak nakpada leiba school college sing amadi lenga ki loisang sing amata kana khidre khongjang asibu sawgal aduna lilong da su masing yamlaba miam thoraktuna lambi thingbagi khongjang changshin ki amorom da thawal khetri leika ya punba maira pai bi amadi taru khonang youth association anina su khetri laikai community hall de ko gi khulai paiba singna fajin khraba angang ani bu tek ta kai dana thadok pira o haina wakat mi pham khi wakat mi pham aduda we want justice fajin khiba angang thadu o haiduna kholau kya su lau khi wakat mi pham aduda yaw khiba nupi abana haibada fajin khiba angang ani gi mama sing yengma ngamdre ko ki ima sing na su misamanga ngaktani makoi ani bu thadu na ba hona bada mating pang biu center amasung state lengak na so angang ani sibu thado namba honabada kanna honabiyu haiki fakhiba nahani tekta kaidana thador namba lengak asina honau luptara mapan hairi paunin khon pauchena phongbani pathokchari September thagi tang 28 de staff selection commission SSC na general duty GT recruitment gi physical examination yaw bachat khiba mioi ahom gi manungda amma thador laga wainam thoithoi amadi thoksom thoithoi ba anibu ngasi pawbo ko ki khulai bai ba singna fajin khraga thadok tana leriba asi mioi bagi lisat nate terrorism gi thawongni asigumba mara leitaba mibu fajaliba mantikna ba terrorism gi thabak asi awang thakta kandem tawi athuba matam da tekta kaidana thadorok na ba lengak asina honagadabani haina Manipur press club ta pangthokiba lup taramapan amkil nupi samas tamizingmi NLANL Nimpal Anul Bisnupur Thawal Ima Masalima Isal Ifam KNKSSL Khoiramban Phawoibi Ima Kaithel Women Bender Welfare Association Pauna Kaithel Women's Welfare Organization UPF NIPCO Mapi Council Kada MMPF amadi Mahiroi Lup Amana Pangthokiba Paugi Mipam Amada Phongdokre May ahom dagi horkiba kuki narco terrorist singna lanjadraba misam kyagi yumkai mai thaba mioi kya ama hatpa amadi kaya amana fajin khibadagi thiba phangdana thodok kya leikhre masida suk sangna sahi ama makhai helaba hingsa gi thodokna pikthalaba lanbung amaga manaraba Manipur asida state amadi central government na karigi tumina leisilebano haina so hanglakli nakala maromdana lan mapung oina yaujadaba singda lanfa oina thamba otpanaiba taunadabana fai uripok apun malup na hairi haukiba September 25 da army recruitment yawba chatkhiba thawaldagi naha ohumgi manungda amani ngombam Johnson thadolaga oinam thoithoi amadi thokchom thoithoi bana mafam khangdana kuki terrorist singna fajinduna hostes oina thambaga lonana makoi anigi kuki terrorist leader ama thadolakadabani haina leba asi karigumba asumba oirabadi India ki constitution bo thangai siengna phongna usitabani kuki separatist khudingma khudakta India ki law gi matung inna thabak lokatpa tangai fade haina uripok apunba lup UAL gi publicity secretary na khuirak piduna thokpa chirol amana phongdorokli chirol aduna makha taraduna hai me ahom lisingani kulhum doidagi kuki terrorist singi khutta lojing loya dagi hauraga mayol lamda leiba misam myam kaya gi punsi pikhamna khrabani hingthat khrabani mama baba kayana nauriba macha kyagi ningba kaina aroiba mathau mangam gi seba phangja khidrabani
Amarom the Saru Maset Amatang Panglabadi Haiduna Nimitha Tektuna Ngairiba Kiani Maramasida Iramdam Kanbagi Lantiengda no anokna Nomai Maru Yaudre Hiramlaga Ima Lebakidamakta Thawai Thakiba Kiani Koki terrorist na Fazan Kiba Mitai Naha Ani Asi Government of India Madi Manipur government na Upai Ama Hekta Sizinaduna Atubada Tekta Kaidana thawai wajariba imung manungda sinnabigadabani uripok apunba lup uripok nupi apunba lupnasu thajai madudi mioibagi minungsi yengbiduna soidanamaki thadokani haiba purup anigi akanba muknaba phanalairabasu nupi angang ason ana landa mapung oina yaujadabasingda lanfa oina thamba otpanaiba taunadabana phai masi malemgi human rights ki matangda phamkiba convention singdasu warep nakhiba ngaktani ningsingba yai ingchok lising ama chamapan maudra humdoidagi lising am chamapan maudra tret kuki naga anigi akanba phurupki oiba mungnarakpada metai phurupna hochinduna khamdoknaba honakibagi mahi oina matamdugi United Naga Council gi President Kotlenda kuki singna fajin khibadu nongmaneni da thadok lakhi madugi negotiate maitai gi lup amana initiate toki haina matamadu UNC gi presidency kuki gi khwaidagi pamjadaba mioi oikhi maramdi matamdu UNC na quick notice thokibagini hai kuki singna amoromda ngasi maitai gi naha turbung banglada koktadagi phau khaigani Chatkiba Naha Ani Halakhidre Kangpok Piromda Chatkiba Naha Kya Semai Jindagi Ani Akamdagi Ani Ngasi Mama Mapagi Namit Hagum Yangzariba Ngasidi Mitmangdagi Mangkibagi Amuk Hanna Halakaroidaba Lamlen Amata Chatkibagum Taukre Mibu Fazilga Rensan Tanba Natraga Demand Amatoba Haibasi India Gi Amasung Maliam Gi Oina Janariba International Loda Ayaba Pide Masidi Samna Hairabada terrorism gi thawngni maramaduna India government gi Ministry of Home Affairs nasu athuba matamda lokhatpham thokpa action adu lokhatkadabani naha ani aduna makhoi gi punsi kanbinaba thadorokpa video adu miyamna loina unarabanina India lengakna tuminna license thokte makhoi ani bu kananaba honafam thokpa thabak khudingmak thindaba tawdana paikhatkadabani Citizen amagi live and liberty protect toba haibasi state ki soifadraba thaudangni masi khangna thabak paikhat kadabani aroibo oinam thoithoi amadi thokcham thoithoiba matuna ma phawba tektana mama mapa da usanabiyo haina appeal torakli